lamyan bahizam irawaki chama kuntaret suba mapok kumonga mari lenena Thobal district ki tongan ba mafam singda u chara thaba amadi lamtu sengbagi thoram pangthok nakre u thabagi thoram atuda Leisang Tem High School gi headmistress 𝐷 amadi school aduge management committee gi miyoi singsu sarugya ki Leisang Tem chawkhat lufna sinduna ngarang khun asigi amata ngaraba government high school ama oriba Thodam Leisang Tem High School ki campus da u charakaya thakre u thabagi thoram atuda sarugya ki bi luf LCL gi secretary 𝐴𝐴 𝐴𝐻 hai u thaba masung lamtu sengbagi thoram ama pangthokliba asi maru oina luf asina school asibo hena faba school ama ohenna bagi panamda pangthokpani miyamna su school asibo hena faba magul leiba school ama oiraknaba honabada mating pangbiyo haiki September gi tang kunthra Saturday numit asida akhoi gi khunggang lekai asigi sakhot lumna himbidana koi school asigi headmistress amadi educationalist person char iroi bijoi gi sri irom bijoi gi makhada yaba logjaraga koi gi school asida ai lei khara thaba gi thormama rabote ga mari lenyana pangthok jari masida sakhot lumna koi sacrifice tawbidana school asigi development damakta school asi phagatna ba tawbasida ai sa secretary amoina thagat pa phungtok jari